Handaki irang asi karamba maongda Churachandpurda haurakibagi hauраklaba matungdana piklib anganga loinana mamlaba numidangi matamda amot akai asongba marakta kumthaduna piklib ichaga loinana turel landuna thawai hingnanaba wana lanjelakpada Kuki singna thomlakpadagi kokta likli machetna fawa palaba matungda Churachandpurgi secretariat ta chada thaktana wana numit kharani changja famlauki chana thaknanaba kharadi pi adubu lairiba mi singadu konabadi ngamde phibam sida mama oibi ai chadrabasu pikliba isadi pijadaba yade khanduna chak hapnanaba patra phawba pidraba leitrabada amot akai hundokpham dustbin dagi che plastic lokhatuna machabu puk thananabu honarakibi Churachandpur khuga tampaktagi Sonia nasu milu pirang thumbatladuna wana aikhoigi radio lokta ki mute singda asumna paudam lakhi aigi mingna Sonia kawe Churachandpur khuga tampak kagine taimana lapupat tera relief camp sida laktringi mangoinana mafam duda Churachandpur gi mafam sida ohewa taimagi laikai gi yunggi phibam aduga lal gi phibam mafam duda kari karamba mong ohewi haibado madu kharadang paudam biyo date 27 je asida open gym sangabagi sidagi irang se adum haurakhreba ada moina open gym mai thadu matungda akhoi IRB adagi commando singje torbungdagi moi hajilaktanaba baina moina ngakreba adugi matungdagi adum khamu midang sida moina irang idak kumba thakchillakanda irang adum hawe hawado day 3 nimise asidagi moi amu release alaba matungda pung ani swaidagi adum hawgre moi irang je torbungomda mai thaba hawra kanda Kuki Churachandpuromda haidara kanda muk thaba haurakpaneba mai thaba haurakpasida akhoi pung 8 swai waidagi moina haurake haurakpado akhoi hanagu adum irang je mateng haunabanina karisu tawroi haibagi wakhalda akhoina su adum laithou haitare adu khudakta thajilakpanina akhoina su pangal laitaba adagi police kumba kawkanda su moina lakpidaba adagi laakanda su moina ngakpa ngamoroi si di moina gari thauraga dum sa se yumda lainara mai thaba changbirai sidi masidi akhoi na laiba mat kitang lapthokna senthokga leirura bra lairak se ahum sui bako lairi ahum subasida somge ahanba first kida thara kanda khoina ani subada laibane ba ade akhoi ju kimandana kariyem bag yarokte setliba phiron si natana angang nubiga pairaga akhoi je khanghaudana chelakpane adu tore lalaga sele dustbin maraktuda khu yauna khoi sada di hingauraga loire da chelakpane thongna thamoi sonam khonse thawaidabu hingna di haidana lehoriba potchai khuding makse pirol singse thoidona khalludana yamna wana mot akai dustbin marakta adugo turel lalaga amam matheng shokani nagani haiba thoidona khandana hingaga loire haibagi wakhal lakpibani aduga makoina yum mai thaba lakpiba suma matamdadi akoigi mayamna hainariba uniform setpa lalhauba sing phongna makoida makoidi khulai ba ngatani ada uniform arangba selaga lakpa kati hek ubibra thoidona civil loina isam cham phi selaga lakpibra moi dress tu di ko black kumba adu selaga lakba ngatani hoi aduga asam lai phanju akoina yamna nungai daba moina la kanda ngapi gadra haira akoi se puthorok pane ba tuibong gi secretary to da makoina masi khamjan bagi mahuta Churachandpur gi mitei sing maruaina puthokpire pane ba noi kano tawradi mafam sida kano awaba tarani tholo thuna tholo na akoi anga ga kai ga selak bane adu lambi da lakpada Kuki sing nung thoma glass kairaga ko sida likli machet ngatang likli machet sinadi sa dahak thengnana si panbibra kokta hoi adu secretary da leiba matamda su yamna wai chaba thak phangda moina sa yelakpadu lahona mai dustbin dagi cheranguma botanguma tambal adu da puri da pushing hangna baida aidi haibiri se makamda kugi Churachandpur secretary ta habiri se mafam de Churachandpur gi Churachandpur tuibong secretary laina ma lei hoi aduda chana thamna ba se kamaina to bibono sin lai langli ba sing langbi da bagira sin de langboina edi hawai mazori
ꯄꯣꯞꯇꯕꯗꯣ ꯑꯗꯨꯒ ꯆꯥꯛ ꯍꯥꯏꯗꯤ ꯆꯅꯥꯡꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯃꯣꯏ ꯈꯔ ꯌꯦꯜꯂꯛꯑꯦ ꯑꯗꯨꯅ ꯃꯣꯏ ꯑꯩꯈꯣꯏ 10ꯃꯨꯛ ꯄꯤꯖꯧꯅ ꯑꯗꯨ ꯗꯁꯕꯤꯟꯗ ꯂꯩꯕ ꯆꯦꯗꯣ ꯆꯥꯛꯇꯣ ꯐꯪꯍꯧꯅꯕꯅ ꯑꯣ ꯆꯦꯗꯣ ꯗꯁꯕꯤꯟꯗ ꯂꯩꯕ ꯑꯃꯣꯠꯄꯁꯨ ꯂꯧꯊꯣꯛꯑꯒ ꯑꯃꯣꯠꯄꯗꯣ ꯂꯧꯔꯒ ꯐꯪꯍꯧꯅꯕ ꯄꯥꯇ꯭ꯔ ꯐꯥꯎꯕ ꯂꯩꯇꯕꯅꯤꯅ ꯏꯆꯥꯈꯩ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯎꯔꯁꯨ ꯇꯧꯔꯛꯄꯅꯦ ꯍꯣꯏ ꯍꯣꯏ ꯅꯨꯃꯤꯠ 3-4ꯗꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯐꯤꯒꯨꯝꯕ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯏꯜꯂꯤꯕ ꯐꯤꯁꯤꯅ ꯊꯥꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯂꯦꯜꯂꯛꯄꯅꯦ ꯊꯣꯡꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯇꯩꯃꯒꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯤꯗꯒꯤ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯁꯤꯞ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯝꯗꯧꯅ ꯂꯥꯛꯈꯤ ꯃꯐꯝꯗꯨꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯒ ꯍꯤꯞꯄ ꯆꯥꯕ ꯇꯨꯝꯅꯕ ꯐꯤ ꯃꯔꯥꯡ ꯀꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯕꯤꯔꯛꯑꯕ ꯃꯇꯨꯡꯁꯤꯗꯗꯤ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ ꯁꯤꯞ ꯇꯧꯕꯤꯕ ꯂꯥꯛꯄꯤꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯥꯎꯔꯠꯄ ꯀꯥꯡꯕꯨꯅ ꯃꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯁꯦ ꯄꯨꯈꯠꯂꯦꯕ ꯑꯗꯨꯒ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯂꯐꯨꯄꯥꯠ ꯇꯦꯔꯥꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯗꯨ ꯁꯤꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯣꯔꯣꯅꯥꯗꯩꯁꯨ ꯆꯍꯤ 2 ꯃꯥꯡꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯉꯦ ꯁꯔꯀꯥꯔꯅ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟꯅ ꯂꯩꯔꯨꯕꯒꯤ ꯄꯥꯝꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯈꯔꯄꯨꯗꯤ ꯇꯥꯛꯄꯤꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯐꯨꯄꯥꯠ ꯇꯦꯔꯥ ꯁ꯭ꯀꯨꯜꯁꯤꯗ ꯍꯣꯏ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯔꯗꯤ ꯇꯧꯕꯤꯔꯤꯕ ꯑꯗꯨꯃꯛꯄꯨ ꯍꯣꯏ ꯁꯣꯝꯗꯗꯤ ꯂꯥꯟ ꯆꯦꯜꯂꯛꯏꯕꯅꯤ ꯋꯥꯈꯜꯗꯗꯤ ꯑꯩ ꯂꯥꯟ ꯆꯦꯜꯂꯛꯏꯕꯅꯤ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯁꯨ ꯑꯗꯨ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯦ ꯍꯣꯏ ꯊꯣꯏꯗꯣꯛꯅ ꯑꯉꯥꯡꯗꯤ ꯄꯤꯛꯏꯕ ꯑꯉꯥꯡꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯑꯋꯥꯕ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯑꯉꯥꯡꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯒꯗꯕꯗꯣ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯂꯥꯟꯗꯣ ꯀꯔꯥꯏ ꯌꯧꯔꯒꯦ ꯍꯦꯛꯇ ꯍꯪꯉꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯣꯏꯅꯁꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯂꯥꯜ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯗꯨꯁꯨ ꯀꯣꯛꯇ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅꯗꯤ ꯆꯪꯉꯨ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯁꯨꯡꯇꯝ ꯇꯝꯗꯕꯗꯤ ꯑꯃꯨꯛꯁꯨ ꯌꯥꯗꯕꯅꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯥꯡꯒꯗꯕ ꯂꯩꯕꯅꯤꯅ ꯈꯔ ꯃꯈꯩ ꯃꯦꯟꯈꯠꯄꯤꯅꯅꯕ ꯂꯐꯨꯄꯥꯠ ꯇꯦꯔꯥꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯒꯤ ꯀꯃꯤꯇꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤ ꯇꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯋꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯗꯒꯤ hingnanabagidamagta dustbin amot akai marakta phawo chelakpa turel lanthorakpa athengba ahingda madudagi amuk Chuchanpurgi secretariat tuibongda amuk lakpa matam sida mafam sida chada thakta yam wana lelakpa chana thaknaba yam likna khara pibasina mi manga tara yenaraga chaw haibagi phibamda leiba aduga dustbin da madu chana nabagi yananaba haphalli part of phawo leitabadina dustbin nagi amotpa chedu lokhalaga piglibe isa ama ani ahumdu makhoidabu chahauradi mama ai chadrasu mapa ai chadrasu haiduna yam wana adumaina lelaktana ngasidi lafupat teragi relief camp asida yawraktana khara makhidi safare mafam sida chana thangna ba senanaba marang kaina pibi adumakpu relief camp ta chahi chupa leidana khangbadi yadabanina kayam kuina leirugani relief camp sidagi ekoi irang sikariguma neme haiba taraga sumasidagi ekoi hangibu matamda kadai de sangja fam lorugani yumdi tangoi olorabani adun lengang na yamna athu matamda hariba miyamna hauji hauji khamtheng na seningai phi matat ama fawo isada pa iba loinariba sinatana leitraba tanja sida miyamgi awaba sikhangna athuba da lengang na yum kai sabini hairgasu masi yamna athuba matamda thabak onthokpiu haibaduni aduga Chuchanpurgi miyamna pamlibadi Chuchanpurgi mafam asida yum kai ya hanagumna ningthina sarga thamagasu madu Chuchanpurgi mitai miyamna pamde maramdi asuk waba asuk nungaina da thodok amakak laikibani matam ama hektada Chuchanpurgi mitai singsi akogi nungaina da thodok sing tholkba yabagi amakak mipaibam khak laibana marmarga Chuchanpurgi miyamna mafam asida handuna amuk hana laibadi pamdre maramaduna lengakna yum kai sinbiragadi mafam sin nataba atopa safagada mafam amada sinbiu haibagi wafam sini thagachari masini relief camp singda wana maisa khanghauriba singi paudam sakti leiraba nongmai kaya paiduna micham hatpa yum kaya mai thabagi lal asi kaidongai loigani haibasina relief camp singda changjafam loduna leihoriba mayum makai tangoi tahoraba singi manglan oihori loinana makoina hena awa chaina khanghauribadi lal asina karigumba nemthakrabasu masada sagonariba mapidu khak natana atopa mapi matat ama fawo lemdana mayum tangoi onkraba makoina kadaida muk thunglugani kanagi mafamda changjafam lorugani haibasi makhoigi wahang oihori aduga amana atai mafam singdagi lanjelakliba singi
ꯑꯄꯥꯝꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛꯅ ꯌꯨꯝ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠ ꯀꯨꯀꯤꯁꯤꯡꯒ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯔꯣꯏꯗꯧꯕ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯔꯒ ꯂꯩꯕ ꯄꯥꯝꯍꯧꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯨꯝ ꯀꯌꯥ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯐꯥꯎꯕ ꯈꯨꯠ ꯊꯥꯔꯛꯇꯨꯅ ꯁꯣꯛꯄꯗ ꯅꯠꯇꯅ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯕ ꯃꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯁꯤ ꯂꯦꯞꯍꯟꯗ꯭ꯔꯤꯕꯁꯤꯅꯗꯤ ꯃꯤꯆꯝ ꯀꯌꯥ ꯌꯥꯝꯅ ꯁꯤꯔꯕ ꯃꯇꯨꯡ ꯌꯨꯝ ꯀꯌꯥ ꯌꯥꯝꯅ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯍꯟꯒꯗꯧꯔꯤꯕꯅꯣ ꯃꯤꯆꯝ ꯃꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯄꯥꯝꯕ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯂꯥꯜ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯔꯨ ꯑꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯩꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯇ ꯊꯝꯖꯔꯤ ꯂꯐꯨꯄ ꯇꯦꯔꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯄꯥꯎꯗꯝꯒꯤꯗꯃꯛ ꯑꯀꯣꯡ ꯆꯥꯟꯕ ꯊꯣꯛꯆꯨꯝ